ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯁꯤ ꯑꯩꯅ ꯆꯥꯒꯗꯕ ꯃꯊꯦꯜꯁꯦ ꯑꯁꯤꯒ ꯂꯩꯖꯔꯦ ꯑꯩ ꯍꯟꯗꯛ 5-6ꯅꯤꯁꯦ ꯂꯣꯛꯂꯥꯏ ꯇꯤꯜꯂꯥꯏ ꯇꯧꯗꯅ ꯑꯩ ꯆꯥꯛ ꯆꯥꯕꯁꯦ ꯉꯝꯗꯗꯅ ꯆꯥꯖꯔꯛꯇꯦ ꯏꯆꯤꯟꯅꯥꯎꯁꯤꯡꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯆꯥꯛꯇꯣ ꯆꯥꯅꯤꯡꯗꯕꯅꯤꯅ ꯑꯩ ꯆꯥꯕ ꯉꯝꯗꯗꯅ ꯏꯆꯥꯅꯨꯄꯤꯅ ꯇꯧ ꯍꯥꯏ ꯑꯩꯅ ꯇꯧꯗꯦ ꯍꯤꯟꯖꯥꯡꯁꯨ ꯍꯟꯗꯛ ꯅꯣꯡ ꯆꯨꯕꯅꯤꯅ ꯌꯥꯝ ꯋꯥꯏ ꯑꯗꯨꯅ ꯉꯁꯤ ꯍꯤꯟꯖꯥꯡ ꯃꯊꯦꯜꯁꯦ ꯍꯋꯥꯏ ꯊꯣꯡꯕ ꯑꯃ ꯂꯩꯔꯦ ꯈꯥꯖꯤꯡꯒ ꯈꯥꯃꯦꯟꯒ ꯊꯣꯡꯕ ꯑꯃ ꯂꯩꯔꯦ ꯑꯩꯅ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯆꯥꯅꯤꯡꯉꯦꯅ ꯏꯆꯥꯅꯨꯄꯤꯗ ꯁꯧꯒ꯭ꯔꯤ ꯊꯣꯡꯍꯜꯂꯦ ꯑꯗꯣ ꯀꯥꯔꯣꯠ ꯑꯈꯥꯕꯤ ꯑꯃꯦꯠꯄ ꯑꯃ ꯂꯩꯔꯦ ꯁꯤ ꯆꯥꯖꯔꯛꯀꯦ ꯇꯧꯖꯔꯦ ꯏꯁꯥꯁꯤꯁꯨ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ ꯈꯣꯟꯁꯤꯁꯨ ꯏꯆꯤꯟꯅꯥꯎꯁꯤꯡꯅ ꯈꯪꯉꯝꯒꯅꯤ ꯑꯩ ꯈꯣꯟꯁꯦ ꯇꯥꯏꯌꯦꯕ ꯍꯧꯖꯤꯛꯐꯥꯎ ꯏꯁꯥꯁꯦ ꯅꯨꯡꯉꯥꯏ ꯐꯥꯠꯇ꯭ꯔꯤ ꯑꯗꯣ ꯏꯆꯥꯅꯨꯄꯤꯅ ꯆꯥꯗ ꯌꯥꯗꯦꯅ ꯐꯅ ꯀꯨꯏꯔꯦ ꯂꯦꯞꯄꯤꯁꯦ ꯃꯃꯥ ꯍꯥꯏꯅ ꯆꯥꯒꯦ ꯇꯧꯖꯔꯛꯏꯅꯤ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯍꯥꯟꯅ ꯆꯥꯒꯦ ꯁꯤꯗꯤ ꯈꯅꯥꯟ ꯃꯦꯠꯅ ꯆꯥꯅꯕ ꯑꯃ ꯂꯩꯔꯦ ꯊꯥꯎꯗ ꯌꯥꯎꯗ꯭ꯔꯣ ꯏꯟꯖꯥꯡ ꯌꯥꯝ ꯋꯥꯏ ꯏꯟꯖꯥꯡ ꯌꯥꯝ ꯇꯥꯡꯉꯤ ꯂꯩꯕꯁꯨ ꯉꯝꯗꯦ ꯂꯥꯏꯔꯕꯅꯤꯅ ꯄꯩꯁꯥꯁꯨ ꯄꯥꯏꯗꯦ ꯑꯗꯣ ꯇꯥꯡꯉꯤꯕ ꯏꯟꯖꯥꯡꯗꯣ ꯑꯍꯥꯎꯕ ꯏꯟꯖꯥꯡ ꯊꯣꯛꯇꯦꯕ ꯑꯩꯈꯣꯏꯒꯤ ꯀꯂꯥꯅꯤꯒꯤ ꯑꯩꯈꯣꯏꯒꯤ ꯅꯣꯡ ꯅꯤꯅꯤ ꯊꯝꯕꯗ ꯄꯨꯝꯕ ꯑꯃꯇ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯑꯗꯨꯅ ꯑꯩ ꯀꯌꯥ ꯂꯩꯗꯦꯕ ꯍꯤꯡꯒꯣꯜ ꯅꯨꯡꯗꯩ ꯊꯣꯛꯄꯅ ꯑꯅꯝꯕ ꯆꯥꯏꯌꯦꯕ ꯏꯁꯤꯡ ꯑꯁꯥ ꯊꯛꯄꯁꯦ ꯍꯥꯎꯋꯤ ꯂꯣꯛꯅ ꯌꯥꯗꯕꯅꯤ ꯑꯁꯥꯕꯁꯦ ꯊꯛꯅꯤꯡꯗꯕꯅꯤ ꯑꯩꯗꯤ ꯐ꯭ꯔꯤꯖ ꯏꯁꯤꯡ ꯌꯥꯝ ꯄꯥꯝꯃꯦꯕ ꯐ꯭ꯔꯤꯖ ꯏꯁꯤꯡ ꯐꯨꯗꯣꯔꯛꯏꯅꯤ ꯈꯥꯃꯦꯟꯒ ꯈꯥꯖꯤꯡꯒ ꯊꯣꯡꯉ ꯆꯥꯒꯦ ꯍꯥꯎꯋꯦ ꯉꯁꯤꯗ ꯃꯍꯥꯎ ꯈꯪꯒꯦ
ꯑꯩꯗꯤ ꯌꯦꯔꯨꯝ ꯍꯧꯔꯁꯨ ꯏꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯑꯩꯒꯤ ꯆꯥꯛ ꯄꯨꯈꯝꯗꯨꯃ ꯑꯩꯗꯤ ꯁꯨꯝ ꯑꯗꯨꯝ ꯆꯥꯖꯩ ꯑꯗꯣ ꯍꯟꯗꯛꯀꯤꯁꯦ ꯈꯔ ꯍꯦꯟꯖꯜꯂ ꯃꯥꯜꯂꯦ ꯂꯣꯛꯁꯤꯒ ꯆꯥꯕꯁꯦ ꯌꯥꯗꯕꯩ ꯋꯥꯅꯤ ꯈꯥꯃꯦꯟ ꯈꯥꯖꯤꯡ ꯊꯣꯡꯕ ꯌꯥꯝ ꯍꯥꯎꯋꯤ ꯁꯤꯃ ꯆꯥꯒꯦ ꯈꯥꯖꯤꯡ Chắc người ta phải cái này. Phải không? Malik. Dami. Đúng. Maya, aci ina tsari ba matenge. Aci kuma ti hawe.
ꯑꯗꯣ ꯑꯩꯒꯤ ꯏꯁꯥꯅ ꯂꯣꯛꯁꯤꯅ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕꯅ ꯑꯩꯒꯤ ꯆꯤꯟꯗꯗꯤ ꯈꯔ ꯍꯥꯎꯁꯟꯕ ꯋꯥꯠꯂꯤ ꯑꯗꯨꯕꯨ ꯑꯩ ꯆꯥꯛ ꯅꯣꯠꯂ ꯆꯥꯖꯔꯦ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯀꯔꯤ ꯄꯦꯟꯗꯕ ꯌꯥꯎꯕ ꯀꯌꯥ ꯌꯥꯎꯔꯁꯨ ꯀꯃꯦꯟ ꯇꯧꯕꯤꯔꯛꯎ ꯏꯆꯥꯅꯨꯄꯤꯒꯤ ꯃꯣꯕꯥꯏꯜꯁꯤꯒ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕ ꯁꯟꯖꯔꯦ ꯃꯇꯥꯡꯁꯤꯒ